Limin sang hawkip drone strike chatharakle haina mayumdagi Chenthoklak security force na nongmaina kaptuna hatkibani. Security na kaptuna hatkraba Chuchampur district ki henglep sub division gi manungsanba Songkong village dagi Limin sang hawkip misamni. June 13 security force na satakibu operation adugi manungsanna drone strike chatharakle haina mayumdagi Chenthoklak pada nongmaina kaptuna hatkibani haina Collisions on Kuki Civil Society Organization Hangle and Thadorakpa Chirolaman Haidi. Chirola Sinamakata na Haidi when a security na cap to na hard craba, Limin Sang Hawkibasi, Helka Marie Lainaba, Anabana Madam Oraga Yum the Gimapan talk to the labor missangi. Limin Sang Hawkip security force na cap to na Hatlaba Matunda, Puraga Sakipadi, Numin Adudigi Mayum Halakitri, Adubo, Kunjasin Maki Mayumayadi E. Tairapa Pirol Singamaso, Sandal Punky. Maramaduna, Taudo Sigi Matang the independent inquiry Amasataduna, Maralevissing adu logi matung in Serak Bigadavani, security force na, Limin Sang Hawkipu, Lalabu on Tona Bohona Bani. Taudo Sigi Matang the Sienari Central Force Kimaki Digidi, Hausu Pabu official statement Mata, Tolok Poletri, Adubu Manipur Police Kimaki Digidi, Limin Sang Hawkipasi, Militani Habigaloina, Mawandigi AK-47 rifle ama. Magazine Nomei Maru explosive yawn at a polong kaya pangdari. Maraksida, UKN and Thadorakpa Sirolaman Haribana, security force ki make digi, lemons and hawkip look masigi, gather in Maral sea with Yumpam Yauti, Mark Luka Maria Matalingati, security force na, lemons and hawkip far of Matuna Maki, Mapimaru Lautolaga, Lalhobagi uniform session bikibani, Loinana, fake encountered hard kibani hadi. Zauzang take the Lomi sing the Labuk the Tavuk shooting at the Landarkri, Amasukli. Nasi Numijung Matung, Puntaragani Twikar Helak, but a non district Manungsan, but Zauzang take the Kulgimiation and low shoot on a lady at a second of a Kulai Pibisuna, no make capsula quadi gimu swoked on a like an acready. Solabami dugi mamina, Nozang Kawi. Zauzang take Kuldagini, Kulai Pibising aduna no make capsula kiba do the marki could amasum tabak sarukta, no mina pandana soki. Adubu kaya yamna serious oibigi habitudi khangmangamdri mapamasi kuki lalawbising na hanadagi su control toraga labor area ni ngasi khullasi gi miyoi labuk ta law suduna laidingaida kuki meleteni singna basing etek adu satharakibani thaudo adu labuk ta thabuk suduna laidiba miyoi ayamba mathwai hingna balansin ki adubu nozangna khut amasum thabak numaina panduna sokibani Zauzang tek hariba khullasi Imphal Khopum lambi gi saruk ta laiba none district area mani Haribu Zaga Simaktada, Taragamapan Suba Assam Rifles ki Kangbu Amasu, Station Togduna Ladibani, Manak Assam Rifles ki Kangbu Laina Laina Matokram, Eteru Satar Kibano Haiba, Hausu Pawu in a Subsana Kamangandri. Surusampur District Hospital gi OT section Tugaye Kaita with Natada Maitaramli. Ngarang June 13 Numindang na Kuki NP Manipur da affiliate tauba by 5 People's Council gi Seb-style President Helian Thanglet ka Mari Lainaba Gang Kutpu Amana Chuchampur District Hospital gi OT section ki pochai kya Thugaye khai tawudana tana mai tharamli Hariba Gang Kutpu odura Khulai Paiba Kukilamen tuhen ma kya su yor kheri Hariba thawdo asi Imphal gi Rims ta gi refer torakpadagi Chuchampur District Hospital da admit tawduna Laikat nariba soklaba kuki militant ahum adugi layingnaba Young Boyfriend Association Compound Bank Unit in a hospital adugi premises tagi donation drive satakiba duga mari lena miyam yaning da bigi criticism kya pirakhiba duga mari lena ni solaba kuki militant ahum adu Chuchampur District Hospital puraktuna laying sathaba sina maram oiraga Chuchampur nawna unkhatnarakpaga loinana tangdu laita da phibam ama mayukna hori Maramaduna Chuchampur nauna thogli batang dulai ta da phiba masi lakshinana ba santi thamnabigi da mak Chuchampur District Hospital layeng liba kuki militant ahum adu athubada kangpokpi district da pukhi ga da bani hari maraksida Chuchampur Doctors Association thadorakhiba sirol amana hari badi ngarang miyoi khrana district hospital asigi premises sanglaga CMO gi office ki posai kya thugai khai toram yauna thoning da thaudok sing thokibadu akan mamong ri yaning de hari association asigi sirol amana hari bana Healthcare professional ama oina zati kanglup dharma masmakoi background sing aduda karimari tathi tawai leitana mapung faba service piba habi sauna sani loinana makoi de singnaba kya ama leirabasu makhatana kathokpa amasum aningba maga loinana makhatana mathau ta miyoi singda healthcare service pigani
Chusampur District Hospital asi Chusampur amasung masigi akoibada leiriba district singi miyam ana lengi da maglingkat ki hospital mani mayram aduna mipum kudi magna hospital asigi environment asi kaihendana amasum santi thamna bo appeal tawri Chusampur District Hospital asi hena phaba hospital ama hena phaba hospital ama oina ba puna khona minasi hari Naga area dagi Myanmar petroleum products sing yauna makal kudima ki polam sing pusin ba khudaktagi athingba thamli GPRN Indo-Myanmar border area da laidiba Nagaland gi area singnagi sana thaknaba polam yauna makal kudima ki polam sing Myanmar pusinbada khudaktagi athingba thamli haina GPR gi Ministry of Information and Publicity na thadorakpa chirol man hairi chirol asina makhata na haribana script monitoring along this so called Indo-Myanmar border haiba title makhara thokiba GPRN gi order amada hairibana Nagaland gi area dagi makal petroleum products sing amasum sana thakna biyawna makal kudima ki polam sing Myanmar pusinbada khudaktagi athingba thamli loinana makhata bu order ama thoktriba phawi Indo-Myanmar border Naga army singna pungkun ga mari sumna athingba thamliba posai sing asi pudok pusin tawbra haibadu kupna monitor tawni haribu khongthang asi border area da monitoring tawbigi thabas hena kansinan baga mari lainarani GPRN thokiba atopo order amadana Wong Tangkul region area da khudaktagi presidential rule thamli khongthang asi jaga adu normal regional administration mapung fana salaiba ngamdabaga mari lainarani Hebron dagi tholakiba sirola mana hairibana anoba arrangement asigi matungina region asigi administrative responsibility asi mapung fana salainaba provisional authority ki team ama constitute tawri loina administration asida collective leadership ki member oiriba Major General retired Ram Kathing Barabu convener oina appoint tawri mamangi matamda Wong Tangkul region asi kilo ministry amana Daita puna maglauduna salai rambani adubu hairiba power asi nauna linkhatkiba authority asida transfer tawri mafam aduda mapung phaba santi laktriba phaba hairiba authority asina mathau tawgani hari ngamkhai ngakpara thawai kaikhraba sing ikai kumnakre agreement peace talk ki kuthangna Manipur gi apunbagi sakam thugaina bo honari Pratap kumza inglisingani ga amagi June taragani pan thokiba ngamkhai kanbagi khongjangda laikhidraba thauba athaubi taragani pan gi mafamda ngarang the Great June Uprising Unity Day Observation Committee na sunduna athaubusingi yatapam oiriba kekrupat haikalaka tamduna ikai kumna putkre ngamkhai ngakpagi ihauda laikhidraba sing adugi imung manunggi miyoisingna ayu angan badak kekrupat thunglaki makoina hanadigi hauna sem saduna purakpa makhal makha kyagi laising athaubusingi adugi mafamna katpaga loinana tengthana oina kamlaki Madugi matung tarak pada observation committee da yauribi singsu laikat pigi tharomadura saruk yaki Kanglup furuk kyagi miyoi su makoi goeba nat ki pizol sing siet chadun haikal lekat tambagi tharomadura saruk yaki ngasigi tharomadura MLA ayama saruk yaki ti adumoina mag Rajya Sabha MP Maharashtra laisema sanajawa MLA khombatabam ibomsa MLA sapam Nishkanta Minister Kemsan gi loinabi yumnam Joyvala BJP ki Vice President CS Sidan Nasingba Kharading ngarangi thoramdur saruk yaki thoramaduga mari lainana observation committee ki ko convener nahakpam santana hai kumza inglisingani ka amagi June taragani pana thoki thaudo Manipur gi powari ta mutnai dana lehoragani numit adu observation amatana hairu tawdun state asigi masing yamlaba miyam tholaktuna apun bigi saktam amasung ngamkhai ngakna bigi khongjung na saruk yaki India government haujik su Manipur gi apun bagi saktam thugaina ba thawrang kya rokli haina paladuna magna hai tuan bi agreement peace talk ki kuthang status gi apun bagi saktam kahenana ba lep palaitan honari khurai pai belup kharaga khuyek pina khiba suspension of agreement gi matangda India government na mayek sengbu wapam amata phongdok palaitri Manipur gi miyam amasum tungan bi civil society organization kayana status gi apun bagi saktam amasung ngamkhai ngak senana ba thawrang tawduna laidi hane su magna makhataki thawramadu gi maruiba warol piraduna convener Pratap Lasang them hai Kanglup furuk ki yumpham oiba observation kharane India government ki mafamda haijaduna nungsi sanana hingminari ba Manipur gi apun bagi saktam amadi ngamkhai thugaina bo honari ba si khudakta tokpana furuk Kanglup sing gi asumba lambi wagani maramaduna Manipur apun bagi saktam amadi ngamkhai thugaina bo honari ba khongthang punama handok pina ba June taragani pana dakpasida the Great June Uprising Unity the Observation Committee ki makedigi section warol thamli hari
Mauna makata na hai English singaniga amagi June gitang taraga marida Bangkok ta tawna kiba Bharat Sarkar amadi NSNIM ga nungmai kap na lep na bigi agreement aduda without territorial limit haiba warol hapsilaktuna Manipur gi Kanglup Fruk kya gi miyambu mai hauna sawan kibani amadi miyam ihaugi baton tor kibani kumza English singaniga amagi June taraga ni pana si Manipur gi furup sa punamaki unity purakna bokona bada miyam gi unity uprising adu oirakibani numida sigi mamang amasu matungda tharaga miyoi kungo humdoina thawaina ponta pikibani haina mangna makhata na phongdoki Sursampur gi Khomnom Phai Village tagi nupi ani morphine kg ani ga konana farkhri Sursampur district ki ti Khomnom Phai Village ta Manipur police na satakhiba anti-narcotic operation amada nupi ani dagi morphine oiramgani haina singnaba kg ani rom fogat pangam khri hadi police ki pawsin hai Sursampur police station ki personnel singna intelligence na pirak report amagi matungina ti Khomnom Phai Village ki tuan mafam sing satakhiba search operation aduda khul asimakta leiba nupi ani honai ling sai kunthra gani thui amasung sinai ba sai kunga manga si phabangam khibaga loinana narcotic drug oina sizinari ba heroin ge mohut sinba yaba morphine kg ani ro phagat pangam khiyadi police ki source matung ina hai ti Khomnom Phai Village satakhiba anti narcotic drug operation adu district asigi police na sangsilliba drug trafficking networking thuwaina na ba masum ain kaina narcotic drugs sing sizinari be sing thingna ba satakhiba operation sing ge manung sanmani hari official source asina makha taraduna morphine haidi be drug makalasi pain management amasum palliative care singda hidak langthaka mari lainana sizinabagi ayaba loan apirabasu ain kaina loan asi narcotic drug and psychotropic substance NDPS F ki matungina loan yadi hari Pokso ki makhada juvenile conviction pikri Protection of Children from Sexual Offense Pokso ki makhada Women's Police Station Senapati district na register taukiba first information report FIR gi matungina special court Pokso Senapati district na sahi nauriba juvenile conviction pikri Hariba case asida conviction pikraba juvenile asina sahi nauriba anga amagi izat mangan kiba thaudo oiba maramna conviction sing asigi masak maming phongdokpada legally protection piba maramna phongdokpa yatabani police ki paw matungina conviction phanglaba juvenile asi observation home da numit taraga mapani detail tawduna makoida rehabilitation amasum counseling pikhiari court asigi judgment matungina conviction phanglaba juvenile asina victim gi parents sing da lupa lising manga fine oina thigadabani aduga court asina recommend tawigi matungina victim oiriba nupi masa asida lupa lakh manga compensation oina pigadabani hari panmayai juvenile justice Care and Protection of Children Act 2015 gi framework ki makhada children in conflict with law matungina convict amasung victim singi maming mathasing hongdokpu yadi hari amadi conviction phanglaba juvenile sing tha ama community service tawgadabani haina judgment taw takhibani haina su paus na makhatari politics bu karbar tofam onthokpadagi leiba si kangkhong sairi rojit business to bamioi kya na politics changlakpadagi leiba amagi leibak lepkadaba politics pu business to phom oina onthokpadagi leiba asi kangkhong sairi haina MPCC gi sport cell gi chairman wahengbam Rojit Elias bullet na phongtokri wapamasi Rojit na singduna kumja English ngani ga amagi June taragani pan thaudokta lekhidraba athauba sing ningsingduna Porampat Thawan Thaba Laikai da leiba maki yumna pangtokiba ngamkhai kanba numit thauram ga mari lainana phongtokibani Thauram adura Khetrigau AC gi tuan ba laikai gi ahal kya saruk yakhi basing na June taragani pan na lekhidraba singi photo da laikatki Thauram ga mari lainana Rojit na makha takhibada lamdamasida handak nauna thokpa tuan thaudok singda misa miyam Khudong thiba mayokna bada laidiba lainga asina condemn tawbanatana karigumba amata tawbangamdri lainga man action lokhatpagi muhutta condemn tawraga tokpa haibasimak lainga adu laitaba ga pangkhak oirabani asumna state asigi miyamna khamthena wanariba si politics asi masagi sendong chana bayaba lalon itik tophamni khana sanglakpa kayana lalon pham onthukli miyambo lalon pot oina uba miyoisingna laingak pangak tangairabani na English sing aniga amagi June taraga nipan gi thawdok English sing aniga kungo homdegi me ahumdegi haurakliba lanja tungda amuk tholak loi haiba ngamdri karama matamda amuk lakani khanbad aki phauri punama asi koknaba aikoina mikhal laiba kannana bu wakhalon leiba mi thagasi haikena su paus ta makhatana phungturakli
Relief Committee Jenims Hospital na asu apan nang khraba mi lising ani ga samri ga humfuga humdoida ana lengi oina tengbang pikri lamdam asida thokiba miyam gi ihau kaya da asu apan nang labasingda ana lengi tengbang pinaba semkiba Relief Committee Jenims na sahi kunga manga surakpagi Silver Jubilee gi tharam ngasi hospital asigi medical superintendent gi lecturer hall pangthokre tharam maduna miyam gi ihau singda thawaina pantha pikhraba thauba athaubisin gi mafamda ikai khumna bu utpaga loinana minute ani tumina lepaga loinana memorabilia haina mingthonba souvenir amasu haunabi matung ina phongki thaura maduga mari lainana Relief Committee Jenims Hospital gi chairman thoidingjam bon hai kumja english ngani ga amada miyamna haurakhiba ihowadu da semkhiba Relief Committee asina matam gwebi ihow kayada aso apan nanglabasingda mateng pangduna lakli committee asina haurakpadi gi hospital authority amadi miyam gi matenga loinana mioi samapanga kunthra ga ni thoida tengbang pikri kumja english ngani ga mari da thokiba Thangjam Manorama ihauda soklaba mioi samri ge kunthraga mapanda tengbang pikhibaga loinana ILP gi khongjang sapam Robin Hood ki ihawa madi kumja English ngani ge kungo humdoi ge me ahum degi haurakhiba lala sida aso apan nanglaba mioi lisingani ge samri ge humfuk humdoi da ana lengi oina tengbang pikri magna makhata na hai committee asina ngasi phawbada relief camp degi lakpa protest tawbadigi lakpa amadi khulngak pasingi asok pasing haina ahum thokna khaidok tuna lainga ki amadi miyam gi tengbang kaya ga loinana ana lengi mating sing piduna lakpani committee asina chief minister gi haksel gi tengbang CM HSD amadi PMGAY card sabada ngasi phawbada mating pangduna lakli amadi makhata na mating pangki gani haikena su pawsta makhata na su phungdorakli Kuki khulai paibisingna pharuraba matungda thadorakhiba Naga Nupi 13 adugi manungda nupi ahumgi haksangi phibam soksilakpadigi Jenims Hospital pukatuna layeng phokre hairi loinana makhan khulda hangba relief camp lairakhiba nupi ahum asing asinung thul Jenims ki emergency ta pukhalakhiba ne hanasu pawmuna makhata na phungdorakli tentan asum na miyam na thamjage duga hausikoi na di miyam paw matang sa lusinjarage masum makhata ba no ba update miyam puna ngai minasi